ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯤꯡ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯍꯦꯟꯕꯅ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯈꯤꯕ, ꯑꯋꯥꯕ ꯀꯔꯤ ꯀꯔꯤ ꯂꯪꯈꯤꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯦꯟꯕꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯘꯔꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯕꯅ "ꯑꯁ, ꯄꯨꯡꯁꯤꯗꯤ 12:30 ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯅ, ꯇꯟꯖꯥꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯨꯝꯗꯅ" ꯃꯁꯥꯅ ꯁꯣꯟꯖꯔꯝꯃꯤ꯫ ꯍꯦꯟꯕꯅ ꯀꯤꯅ ꯀꯤꯅ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯈꯣꯟꯊꯥꯡ ꯄꯤꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯄꯒꯤ ꯃꯈꯣꯟ ꯃꯍꯥꯛꯅ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯍꯦꯟꯕꯒꯤ ꯅꯥꯀꯣꯡꯗ ꯄꯤꯛꯅ ꯇꯥꯔꯝꯕꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯑꯁꯨꯝ ꯍꯧꯒꯠꯂꯛꯈꯤ꯫ ꯍꯦꯟꯕ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥ ꯐꯥꯎꯕ ꯅꯤꯛꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯇꯨꯝꯃꯤꯟꯅꯔꯤꯕ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ, ꯃꯈꯣꯏ ꯑꯅꯤꯗꯨꯐꯥꯎ ꯍꯦꯟꯕꯒꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯍꯦꯟꯕ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ "ꯇꯣꯝꯊꯤꯟ, ꯇꯣꯝꯊꯤꯟ, ꯕꯣꯏꯇꯣꯟ, ꯕꯣꯏꯇꯣꯟ, ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯄꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯍꯦꯟꯕꯅ ꯀꯧꯕ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯣ ꯍꯦꯟꯕꯒꯤ ꯃꯃꯤꯠꯇꯗꯤ ꯑꯀꯤꯕ ꯁꯛꯐꯝꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯍꯦꯟꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯦꯟꯕꯗ "ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯦꯜꯂꯤꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯕꯣꯏꯇꯣꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯕꯣꯏꯇꯣꯟꯗ "ꯍꯦꯟꯕꯁꯦ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯦ, ꯂꯥꯛꯑꯣ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ, ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ" ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯏꯇꯣꯟꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯍꯦꯟꯕꯅ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯇꯣꯝꯊꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯕꯥꯅꯤ ꯍꯦꯟꯕꯕꯨ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ "ꯍꯦꯟꯕ, ꯍꯦꯟꯕ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ!" ꯇꯣꯝꯊꯤꯟꯅ ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯍꯦꯟꯕ ꯆꯦꯟꯕ ꯂꯦꯞꯄꯝꯗꯦ꯫ ꯃꯍꯥꯛ ꯃꯊꯋꯥꯏꯗꯕꯨ ꯍꯤꯡꯉꯗꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟ ꯌꯧꯔꯛꯑꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯁꯣꯡꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝꯗ "ꯍꯦꯟꯕ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯦꯟꯕꯁꯨ ꯇꯣꯝꯊꯤꯟꯅꯦ ꯈꯟꯕꯗꯒꯤ "ꯏꯇꯥꯎ, ꯂꯥꯏ ꯐꯠꯇꯕ ꯑꯅꯤꯈꯛꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯗ ꯀꯣꯟꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝꯗ ꯂꯥꯛꯏꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯍꯦꯟꯕꯗ "ꯂꯥꯛꯑꯣ ꯏꯇꯥꯎ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯩꯁꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯀꯤꯕꯗꯒꯤ ꯆꯦꯜꯂꯛꯂꯤꯅꯦꯅ" ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝꯗ ꯂꯥꯛꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯍꯦꯟꯕꯕꯨ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ, ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯦꯟꯕꯕꯨ ꯊꯤꯕꯗ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯟꯕꯕꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯍꯦꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯒ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯍꯦꯟꯕ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯏꯇꯣꯟꯗꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯍꯦꯟꯕꯅ ꯇꯧꯔꯤꯁꯦ" ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯕꯥꯅꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯣꯟꯁꯣꯡ ꯑꯃꯗ ꯍꯦꯟꯕꯅ ꯂꯩꯔꯝꯕꯒꯤ ꯃꯃꯤ ꯇꯥꯔꯛꯄ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯅ "ꯍꯦꯟꯕ ꯑꯁꯦ ꯑꯁꯥꯏꯐꯥꯎꯗꯤ ꯌꯧꯔꯛꯑꯝꯕ ꯖꯥꯠꯅꯦ"ꯅ ꯕꯣꯏꯇꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯟꯗ ꯂꯥꯞꯇꯛꯅ ꯆꯤꯡ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯕꯒꯤ ꯃꯃꯤ ꯕꯣꯏꯇꯣꯟꯅ ꯎꯔꯛꯈꯤ꯫ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯗ "ꯇꯨ ꯑꯥꯗ ꯀꯅꯥꯅꯣꯝꯃ ꯆꯠ ꯂꯩꯔꯦ, ꯁꯤꯕꯨ ꯍꯦꯟꯕ ꯑꯣꯏꯔꯤꯖꯥꯠꯂꯥ"ꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ "ꯍꯦꯟꯕꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯂꯥꯛꯃꯤꯟꯅꯔꯒ ꯍꯨꯟꯗꯣꯛꯑꯝꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣꯅ" ꯕꯣꯏꯇꯣꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ, ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯦꯟꯕ ꯃꯥꯡꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯀꯤꯕ ꯄꯨꯟꯕ ꯊꯥꯗꯣꯛꯇꯨꯅ ꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯍꯦꯟꯕ ꯃꯍꯥꯛ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯗ꯭ꯔꯤꯕ ꯀꯥꯈꯠꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯣꯏꯅ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯕꯣꯏꯇꯣꯟ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯍꯦꯟꯕꯅ "ꯕꯣꯏꯇꯣꯟ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗꯅ, ꯕꯣꯏꯇꯣꯟꯒꯤ ꯋꯥꯈꯜ ꯈꯟꯕ ꯇꯧꯗꯅ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝꯗ ꯂꯥꯛꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯆꯨꯝꯇ꯭ꯔꯤꯡ ꯆꯨꯝꯅ ꯆꯠꯄ ꯑꯗꯨ ꯎꯔꯛꯄꯗ ꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯉꯁꯥꯏ ꯇꯨꯃꯤꯟꯅꯈꯤꯕ ꯃꯇꯝꯗꯗꯤ ꯇꯣꯝꯊꯤꯟ, ꯕꯣꯏꯇꯣꯟ, ꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯇꯣꯝꯊꯤꯟ ꯑꯁꯦ ꯂꯥꯏ ꯐꯠꯇꯕꯅ ꯇꯣꯝꯊꯤꯟꯒꯤ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯉꯣꯟꯗ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯕꯒꯤ ꯃꯃꯤꯠꯇ ꯆꯤꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯀꯕꯛ ꯀꯕꯛ ꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥ ꯈꯪꯖꯔꯝꯗꯦ꯫ ꯍꯦꯟꯕ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯂꯔꯣꯏꯅ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝꯗ ꯂꯥꯛꯂꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯁꯛꯐꯝ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅꯁꯨ ꯍꯦꯟꯕꯕꯨ ꯌꯥꯔꯤꯃꯈꯩ ꯄꯨꯅꯕ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯔꯛꯑꯝꯃꯤ꯫
ꯍꯦꯟꯕ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ, ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯛꯂꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯍꯥꯠꯈ꯭ꯔꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒ ꯍꯦꯟꯕꯒ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯇꯣꯝꯊꯤꯟꯒ ꯕꯣꯏꯇꯣꯟꯒꯅ ꯂꯥꯞꯅ ꯀꯧꯕꯒꯤ ꯃꯈꯣꯟ ꯍꯦꯟꯕꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯈꯤ꯫ ꯍꯦꯟꯕ ꯑꯗꯣ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯆꯠꯂꯁꯦꯅ ꯇꯛꯂꯕꯁꯨ ꯆꯠꯁꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕ ꯃꯔꯝꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯁꯨ ꯁꯥꯎꯔꯛꯇꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯂꯛꯈꯤ꯫ ꯃꯁꯝꯅ ꯈꯨ ꯌꯧꯅ ꯁꯥꯡꯕ, ꯃꯐꯤ ꯃꯔꯣꯟ ꯑꯃꯟꯕ ꯁꯦꯒꯥꯏꯔꯤ ꯁꯦꯒꯥꯏꯔꯤ ꯇꯧꯕ, ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ, ꯃꯃꯥꯏ ꯆꯦꯈꯥꯏ ꯆꯦꯈꯥꯏ ꯇꯧꯕ, ꯑꯄꯨꯝꯕꯒꯤ ꯃꯅꯝꯁꯨ ꯅꯝꯕ ꯑꯀꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯝꯕ ꯑꯗꯨ ꯍꯦꯟꯕꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯕ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯈꯤꯕ ꯃꯈꯣꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯦꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯕꯣꯏꯇꯣꯟꯅ ꯎꯔꯛꯈꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯥꯏ ꯐꯠꯇꯕ ꯂꯩ ꯍꯥꯏꯕ ꯈꯪꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯇꯝꯕꯤꯈꯤꯕ ꯂꯥꯏꯁꯣꯟꯁꯤꯡ ꯑꯗꯣ ꯁꯣꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯇꯣꯟꯅ ꯇꯣꯝꯊꯤꯟꯗ "ꯏꯇꯥꯎ, ꯍꯦꯟꯕꯁꯦ ꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ" ꯍꯪꯉꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯕꯣꯏꯇꯣꯟꯗ "ꯕꯣꯏꯇꯣꯟ, ꯑꯩꯈꯣꯏ ꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ, ꯍꯦꯟꯕ ꯑꯁꯦ ꯄꯣꯗꯨꯅ ꯏꯕꯥꯅꯤ ꯀꯨꯝꯅꯕ ꯇꯧꯁꯦꯅ" ꯍꯥꯏꯔꯝꯃꯤ꯫ ꯍꯦꯟꯕꯕꯨ ꯕꯣꯏꯇꯣꯟꯅ ꯄꯣꯕ ꯍꯧꯔꯝꯃꯤ꯫ "ꯁꯤꯗꯤ ꯐꯖꯅ ꯍꯛꯑꯦ, ꯃꯌꯨꯝꯗ ꯑꯍꯥꯎꯕꯗꯤ ꯌꯥꯝ ꯆꯥꯔꯝꯅꯤꯅ" ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯕꯕꯨ ꯄꯣꯗꯨꯅ ꯀꯨꯝꯅꯕ ꯇꯧꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯇꯨꯅ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯒꯤ ꯃꯔꯝꯅ ꯕꯣꯏꯇꯣꯟꯗ ꯈꯔ ꯊꯨꯅ ꯀꯨꯝꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯕꯣꯏꯇꯣꯟꯁꯨ ꯀꯤꯔꯛꯄ ꯐꯥꯎꯔꯛꯄꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯀꯨꯝꯈꯤ꯫ ꯕꯣꯏꯇꯣꯟ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯃꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯆꯨꯔꯛꯈꯤ꯫ ꯕꯣꯏꯇꯣꯟꯅ ꯍꯦꯟꯕꯕꯨ ꯄꯣꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯄ ꯃꯔꯝꯅ ꯃꯍꯥꯛ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯍꯦꯟꯕꯁꯨ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ "ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯅ" ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯕꯣꯏꯇꯣꯟꯅ ꯇꯨꯁꯤꯜꯂꯨꯕꯩ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯀꯅꯥꯅꯣꯝꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯇꯣꯟꯗꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯨꯁꯤꯜꯂꯨꯕꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯔꯝꯅ ꯀꯅꯥꯅꯣ ꯂꯦꯞꯄꯤꯁꯤꯕꯨꯅ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯂꯥꯜꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯇꯣꯝꯊꯤꯟ, ꯇꯣꯝꯊꯤꯟ, ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ? ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ?" ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡ ꯈꯥꯡꯉꯛꯄꯒꯤ ꯃꯃꯤꯗ ꯃꯍꯥꯛꯅ ꯅꯥꯜꯂꯨꯔꯤꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕꯤ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯣꯏꯇꯣꯟꯗꯤ ꯈꯪꯕꯒꯤ ꯂꯥꯎꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯩꯅꯗꯕꯒꯤ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯉꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯅ ꯕꯣꯏꯇꯣꯟꯅ ꯇꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯦꯟꯕꯁꯨ ꯑꯣꯟꯊꯔꯛꯄꯩ ꯃꯅꯥꯛ ꯆꯪꯗꯨꯅ ꯇꯣꯝꯊꯤꯟꯅ ꯍꯦꯟꯕꯕꯨ ꯁꯣꯛꯄ꯭ꯔꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯕ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯔꯝꯅ ꯇꯣꯝꯊꯤꯟꯗꯤ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯕꯣꯏꯇꯣꯟꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯇꯣꯝꯊꯤꯟꯒ ꯍꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯝꯅꯔꯛꯑꯕ ꯃꯥꯜꯂꯦꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯕꯣꯏꯇꯣꯟꯁꯨ ꯇꯨꯁꯤꯜꯂꯨꯕꯗꯩ ꯍꯧꯒꯣꯛꯂꯒ ꯆꯦꯟꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯈꯣꯡꯗ ꯐꯥꯕꯒꯤ ꯃꯔꯝꯅ ꯕꯣꯏꯇꯣꯟ ꯎꯞꯇꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯨꯁꯤꯟ ꯃꯨꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯕꯣꯏꯇꯣꯟꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯅꯝꯅꯕ ꯍꯣꯠꯅꯔꯛꯑꯝꯃꯤ꯫ ꯕꯣꯏꯇꯣꯟꯒꯤ ꯉꯛꯁꯝ ꯃꯄꯥꯗ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯏꯇꯣꯟꯁꯨ ꯂꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯃꯔꯝꯅ ꯚꯨꯠ ꯑꯗꯨꯗ "ꯌꯦꯔꯥ, ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅ ꯇꯥꯔꯦꯅ" ꯚꯨꯠ ꯑꯗꯨꯒ ꯅꯝꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯕꯣꯏꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯤꯒꯅꯣꯅ ꯐꯖꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯆꯠꯈꯤꯕ ꯄꯥꯝꯃꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯍꯥꯛꯀ ꯂꯥꯝꯕꯥꯗꯨꯅ ꯅꯝꯅꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯕꯣꯏꯇꯣꯟꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗ "ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅ ꯇꯥꯔꯦꯅ" ꯃꯄꯥꯡꯒꯜ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯈꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ, ꯑꯋꯥꯕ ꯇꯥꯗꯧꯕ ꯂꯩꯔꯕꯁꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯕꯣꯏꯇꯣꯟꯅ ꯅꯝꯃꯝꯕ ꯑꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯅꯥꯀꯟꯗꯒꯤ ꯍꯦꯟꯕꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯕꯣꯏꯇꯣꯟꯗ "ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ, ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤꯅ" ꯂꯥꯎꯔꯛꯑꯝꯃꯤ꯫ ꯕꯣꯏꯇꯣꯟꯗꯤ ꯁꯥꯎꯒꯠꯈꯤꯕꯒꯤ "ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯂꯥꯏ ꯐꯠꯇꯕ ꯑꯗꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯅ" ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯕꯣꯏꯇꯣꯟꯗ "ꯅꯪꯗꯤ ꯌꯥꯝ ꯀꯜꯂꯦ, ꯂꯥꯏ ꯐꯠꯇꯕꯒ ꯐꯨꯅꯕ ꯉꯝꯃꯦ, ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ" ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ, ꯕꯣꯏꯇꯣꯟ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯣꯏꯒꯤ ꯁꯪ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫
ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯘꯔꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3:30 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯕꯅ "ꯉꯁꯤꯗꯤ ꯅꯣꯡꯉꯥꯟꯗꯧꯔꯦꯅ" ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯆꯤꯅꯥ ꯆꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯦꯛꯑꯝꯕ ꯁꯪ ꯑꯗꯨ ꯌꯧꯔꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯊꯤꯟꯅ "ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯁꯤꯔꯔꯣꯏꯅ" ꯕꯣꯏꯇꯣꯟ ꯑꯃꯗꯤ ꯍꯦꯟꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯣꯏꯇꯣꯟꯗꯤ ꯉꯁꯥꯏ ꯃꯥꯅ ꯆꯤꯡ ꯃꯊꯛꯇ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯕꯨꯠ ꯐꯥꯎꯕ ꯅꯝꯅꯗꯨꯅ ꯐꯨꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯣꯏꯇꯣꯟꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯍꯦꯟꯕꯗ "ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯣꯏꯁꯦ, ꯅꯣꯡ ꯉꯥꯟꯗ꯭ꯔꯕꯁꯨ ꯆꯠꯅꯕ ꯇꯧꯁꯦꯅ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯈꯨꯔꯨꯝꯍꯧꯗꯕꯩ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕꯅꯦꯅ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯦꯟꯕ ꯑꯃꯗꯤ ꯕꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ "ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ, ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯧꯕ ꯂꯩꯔꯕꯁꯨ ꯀꯟꯕꯤꯌꯨꯅ" ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯍꯦꯛ ꯍꯦꯛ ꯈꯪꯖꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯈꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯟ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯨꯝꯒꯤ ꯃꯤꯗ ꯍꯥꯏꯗꯣꯛꯅꯗꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯊꯪ ꯀꯣꯏꯕ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯌꯥꯔꯛꯂꯔꯣꯏꯅ ꯈꯟꯕꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯪꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯤꯡ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯍꯤꯡ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯤꯖꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯕ ꯋꯥꯔꯤ ꯄꯥꯝꯕꯤꯔꯒꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯀꯣꯛꯅꯅ ꯍꯥꯏꯖꯔꯤ꯫